Kanglai News ki pau yengbiriba khudingmakpu Obesna Rajkumari na khurumjari. Myanmar da PDF ka aikhoigi thaubasinga akanba mawongda khut thongnakre. Haujik phawbagi oinadi athaubasing asok apal laitri hairi. Ireisa mayam so athaubasingi isor khurminasi. Mindagi jaga amada akanba mawongda khut thoknari. Ima iben singna soida ngamdanaba ibu dauda thawni biyu haujik phawbagi oina nasasing asok apan yaudri. Kanaba amadi PDF tagi khulai manga phangba ngamkre. Athaubasingna soida ngamdaba oibiyu athaubasing. Handaki ARB asamba ARB nate Assamda training pibagira aduki matik talent laiba maitai nongsagi thongna aikhoina uwa fangle. Apunbagi mobile team na khulai manga lokhatle irang kansilakpana apunbagi lanmi chatruklom sangsinkhre. Ngarang singjamaida Republic Day gi duty taruba IRB ama laikhitre hairi. Burma gi Minthar isilinaw singa khuthoknabada KNA B6 aroiba hip tankre khulai manga recover tawkhre. Lamdam asida senkhai thungkhai gi sang hengalakliba asibu laksinaba Home Department ki makhada 24/7 anti extortion cell hangdokre thagachari.